Mingna Hobism Sanai Mahina Gowi, Aibu Bopi, Imagi Mingna, Warupam Ningol, Hobism Ombi, Pratimale Mahina Gowi, Aigi Lamde Lamdamdi, Loktak Imagi Masaigol, Tanga Samugol Kaidagin, Aigi Yekna Kaman Bani, Ai Hosi, Jam Community College da, MLT da, Ahan Basugadam Kaktam Jaribi, Mahiroi Amani. Aigi pamjabadi matam pumnamakta wakhal wataba misha ama oiba pamjai amasung aina maitai janu sakhenbi changdamnaba asida yaujorapagi maramdi ipa ipusingna mamangmaidagi thambiramlaba na chatnabi hena yokhatjaningba amadi marai chaitharaklaba chanabi asibu malemda masak takpa Pambagidamagda maitai janu sakhenbi changdamnaba asida aina yauzarapani mayambu amuka hana khurumjai Nahaki toloi minglendi lai lakung bunda maitai amadi lai lakung ombi romavati Laima Anigi, Ani Subima Mondoi, Lailakung Omita Sanu Haina, Mingtol Zaidu. Aikipona from Lamlena, Wangwen Kana Saubi, Lani to Sanapa Higima Saigon, Wangway Lamena Stegini. I have Hosek, Regional Institute of Medical Science, College of Nursing, Mahire Amo Ezeri.
Yeah.